Mangal piba entertainment production ki makha tana puthokadaba true story amadi reality da based tawba film sinda yawgi khudong chaba bijanabgi dama audition nama pathokchadada wa phajana haibiu sa Hey, kino wa phajana ngamudi kino ha wa phajana ngana matam line ai bu kari nungsi bi mano ai gidama don production house asigi makhada acting class yawnabagi khudong chabu thamjari akupa maroli dama makhari bijariba number singa sida contact tawbi